Manipur miyamna hayeng lambida thoktuna kuki militants sing lengakna terrorist ni haina laukthu haiba yauna kholau ayupung 12 dagi 12 fawba human chain semduna lambida thoklaga kholau lawminasi haina kokomina fongdorakli Indiana matam changna Manipur miyamda lalae haibdi yamna lanba miyeng ama yengdana akhoi makha masagi citizen moina ubong ngamdabagi phibamda tam sanga yeng pose masi chumde haidna khana ki kogi JKP line haigre aduna masi homelo Indiana akhoi Manipur miyamda apology ama to changi aduda da koi Manipur si tangu leita ngamakani aduna man haibadi Indiana koibu citizen moina India maka state moina ubong ngamdabagi colonial state ama oina thambagi mong mo tawdini koi JKP line piribudu na koina na piribudu auna akhoi miyang gi waro bose nomo gi sum ogiti hengale auna akhoi nangasi akhoi kokomina akhoi ju tawriba lalasi akhoi state force dong khari yawgum tawba state force ka ko ngang no khona ba adik amna akhoi chahingna ba manba adumba makhangi lalang oibani akhoi kari phep dogdage miyang pullaga kari phep dogdage haibagi samam naba koi da mayama phawon base masi sentraga state kana masi akoi da sentro pom thoya masi ngasi bogda koi kai rum ta tabum khangdre huki singda anauba makhati division ka dim pirage hairaba yasanaba puraga Indiana koi da loina bati adung mati langre maramdi han hek most of matamda India tin khimu tamda akoi miyang wa ta tana kabo pili pithok khimi wari lei hoyi sho koi khangandra miyam khangana kai do gudru habgi akibiro koi da phawraisi mihat me phum misam kaya sokapan nang wadan natana misi mana tholo bawda kogi makui mang tar ko dum yenguna leibese masi karigumba kogi numit mang ge banungda haiba general ba kuki militant sing ani Manipur da lebo kogi chin kuki narco terrorist sing na kogi hajari ba kogi ka terrorist sing ase haidi kogi don bombing aw tawramne kogi mosi terrorist haina lawni haiba terrorist sing ase kogi mang ge mungda khut thada ta gadi akoi central forces sing ase puram ase Manipur gi numit mangani gi manungda anbi kharo sine koi lebirano Manipur da sine koi na hajari basi Manipur lengang na amadi central lengang na tuminna lesin bagi koi mayok tak akoi gi hayeng ase koi gi Manipur da lebiri ba mipum khudi mangna akoi gi lambi da thopiraga maru aina koi gi main road sida thopiraga koi gi human chain semaga koi gi miyam na moi India lengak amadi Manipur lengak se yaning de habi khojen kholao do koi hositi miyam punna lawmin bagi matam do oire adun maram warga koi heyengsi ayu ki pung trama thoidegina koi gi baro bhogse koi sorok ta thoganda school to like tambiri ba college tambiri ba sing yauna loina na koi gi lengak ki loisang singda thabak tolbe kudem yauna koi gi human chen semga akoi India lengak abadi central lengak tawriba kenogi state lengak tawriba thongje akoi supen pendre habi kholaw mayama akoi lawbini si haiba ma Manipur miyam da akoi thamjari kang kiku tiru si haiba kangbu singa drone bombing tawduna bisam miyam singi punsi koi kanba ngamaktraba amadi akoi gi yengba ngamtra ngak ngamtra badina DCP madi security advisor se magi phamji akoi sendo hojite koi thambironu haiba ani si akhoi makoi hidden agenda laibra makoi khangamni akhoi ngakna buri wakhalonu sathadramna makoi anoba ma sindopiu haiba wafamji akhoi mi kano da akhoi India la ngak to masi masu thamjari